आकाशवाणी इम्फाल R.K Gorani na pau pajari ahanbada maruiba pau numit ini chathakadaba marphunitoi suba All India Presiding Officers Conference ngasidagi Himachal Pradesh ke konung Simla da haukre Manipur da COVID-19 ni naba fabgi sangsa da marphudrani panjaure leiba ki oina COVID vaccine dose koti samga tarahumdoi lahumpumatoi hena kapkre amasung Varat amus New Zealand ge match ahungi 2020 cricket series ngasidagi Jaipur da hauragani Leiba gasta COVID ki vaccine dose koti sam hena kaptuna anoba itihas semle khongjang ase hena mai pahana bagi damakkan hona biriba doctor nurse frontline workers amso vaccine kaptholoba mi khudingmakpu akashbani na ikai khumna uchari aikhoina pandamasi yobangam labasu COVID-19 lanthenga si loidribana miyamna laichat asidagi komthokpa tawbiganu tabiriba pumna magna hek yaba makai athuba matamda vaccine kapthokpiyu atopa miyosing vaccine kapatu mateng pangbiyu harau kumai gi matamas da asamani mari ngangna chatpina haijari COVID vaccine kapthokpiyu face mask upiyu photor ke social distancing thambiyu mai mit amdi khosa sengna hamdokpiyu COVID-19 amai lenaba ipau singdamak national helpline number sing 0112397 8046 amasung 1075 ta aduga Rising helpline number na 038524116668 amasung 1800345381 ta phone tawbiyo haujik mapungoiba pau Marpunitoi suba All India Presiding Officers Conference ngasidagi Himachal Pradesh ki konung Simla da haukre miphamasi hayeng phawba chathagani Pradhan Mantri Narendra Modi na miphamasta video conference ki khuthangna sar uyaraduna hai Ganatantra Chatpalaibak amada asigumba presiding officers ngi mipham pangthokpa haibasi yamna singthani oiba khongthang amani magna hai Ganatantra Bulaibak aste hena mapangal lehenna bahona bada presiding officers singi asoba daite lei Leibak asna corona asoba lanjang ama thengna krabasu Ganatantra gi oiba thabak thoromda akaibe lekhide Kendra amsu Rajya Sarkar singna punna khosamna duna corona bulakshina bahona ki magna hai aikoi khuding makna amatto oina punsina duna anoba bharat nama semgat bhaibasi aikoi mangda ta duna leiriba asoba thaudang amani Thoromal da Lok Sabha Adyaksha Om Birla Himachal Pradesh ki Mukhyamantri Jairam Thakur amasung Rajya Sabha ki Deputy Chairman Harivansh Singh Balu Singh bakaya saru yakhi Rajya Singh amsu Union Territory Singh Presiding Officer Singh Sumi pham asda saru yari Manipur da COVID-19 ning naba fabgi sangsa da marpudani panjaure Rajya asik oina pune mi lak amali sing kunmari samnga marpuni pan COVID-19 positive oibi manungda naba phakhiba apun masing lak ama lesing kunithoi sunar pudani pan shure hauji active case masing samnga kunthra taret leiri Rajya Haksel Bibhan ngarang nimidawam thokpa cherol amada hai Manipur da ngarang pune sample lesing aniga subna kon mga test tobgi manungda mioi humudra mathona na COVID-19 positive oikhi Positive oibi sangsad ahum dasmik mangani laisat as ngarang mi amata sikhibagi paulete Positive oikhiba sing adu manungda Imphal jila dagi kunthra amas Imphal jila dagi kungamari yauri Rajya ngarang mi sahum kunthra mari naba fakhi hauju phawda laisat as lekhidab apun masing lising amaga jamapan yangkhayumdoi sukre ngarang phawda test takhiba apun ba sample masing laktar homdoi lising na phudra mari chom kunthra taru yaukre Amaronda Manipur COVID vaccine kapi thabung mai pangna sangsilli ngarang phawde mi lak kun lising humdra taruk supna yangkai mapan COVID vaccine kapkhre basigi manung ahan ba dose oina lak tarani thoi lising humphumari samnga kunipan aduk ani suba dose oina lak ni pa lising tarama thoi samnga kunthama thoi yauri hauju phawde Imphal West na khwaiti yamna vaccine dose lak manga lising kunthra mari samnga tarahum doi amasu Imphal East na dose lak mari lising kunmari supna kunthra ni pan kapkhre Kamjong jila na khwaidigi yamdan hauju phawda vaccine dose lising tara taret sani nipumathoi kapkhre tabiriba pawasi Akashbani Imphal dagini Leiba ki oina COVID vaccine kapagi khongjing ngarang phawda vaccine dose koti samga tarahum de lak hupumathoi hena kapkhre
Haksel Mantralain Hai, Narang Kaktiki on Nimidang Mung Taret Fauda, COVID vaccine dose, Lahom Pumatoi, Lisin Kurmate Kapangam Ki. Lay vaccine Matung the Chatariba vaccine Kapaki Tabak Rise Amasung, Union Territory Sing the Kendra Sarkana Lemna, COVID vaccine Pibi Tabak Mai Pang Satari. Haujuk Powder Rise Ams Union Territory Sing the COVID vaccine dose Kotisam Kunmanga Pikre, Mantralay Sin Hai, Lice Ashidaging out Nabagidamak. Laibag as nga pang kudimakta vaccine pibigi tabak kendra na lepa leitana satari. Assam ki Mukhyamantri Himanta Biswa Sarma amasung Meghalaya ki Mukhyamantri R.K Gorani na rise adugi ngamkhagi matangda sayat naba laidi balang pida ngarang mafam adugi oiri pibam satana yang sinkre. Kongset aduda Regional Committee lusing ba ani Rani Keton Lingdo amasung Atul Bora Saruyaki. Asam so Meghalaya na marup mapang iba mong dasay na riba mapam atuto satuna yang sinkiba si asog may pagpa amani. Asam ni Mukhyamantri Hai Raisa ani mang nawatok asi atuba matamda warushin mapurak na buhonera gani. Raisa ani gi Regional Committee aroiba report tha asi kontra pawi manungda Mukhyamantri ani magta pisila gani haidi. Watok asi loishina na buhonera bada stakeholders sing da so saruk yabi na ba committee ki maikay digi apil tauri. आजादी का अमृत महोत्सव थरोंगा मई लेने ना उत्तर प्रदेश के जानजी दा निमित उनी पांगथोक कदोरिबा राष्ट्र रक्षा समर्पण पर्व थौरम ngakseल मंत्री राजनाथ सिंह ngasi हौदोक लगनी जानजी फोर्ट इरा निमित पांगथोक कदोरिबा रानी लक्ष्मी बागी मपोंग निमित का मई लेने ना ngakseल मंत्रालय ना जाति ओइबा थौरम के पांगथोक कनी रानी लक्ष्मी बाई ने मके कथोप गलोइने ना लेबा के निंग तमदा होनबदा थौरम थबक कया पर्व असना निसिन हंगदौरी पर्व थौरमस के मई लेने ना अनोबो थौरम कया प्रधानमंत्री नरेंद्र मोदी ने हौदोकनी हौदोकदोबे थौरम सिंह अदगी मनुंगदा अनोबो सैनिक स्कूल चामा लिंखटपा ngangkhoi amusu samudra khongba lamdam gi oina NCC ge scheme haudopa yauri Bharat amusu New Zealand ge match ong ge 2020 cricket series ngasi degi hauragani series ke hanba match ngasi nibida pung 3 ta Jaipur ge Chawai Man Singh Stadium da sanagani Sahi nipan matung da ningthi jaraba sarash hanba international match asi sanana bagidama sem saba loire Bharat team ge oina Rohit Sharma na captain oigani aduga Rahul Dravid na coach oigani Tha kun hene thingluraba Kartarpur corridor ngasi degi amu hangdok lagani masina sixing ge senglaba lai khurma sapeda visa ge athingba leiraroi kendra na wafam masingrang lauthuk ladun hai irai nimita pangthok kadoriba Guru Nanak Dev gi mapok nimita lai khurma yanana bagidama Kartarpur Sahib Gurudwara corridor asi ngasi degi sangba ya halagani Griha Mantralay hai Modi sarkar na se kanglup singidam senglaba lai pham asida jatuna lai khurma yahana bagidama thorang asi lokhat lakpani Sri Sahan hai corridor asi nong hangdokpana miyam na haraw nungaina lai khurumba chatpad hena khudong saba piragani ningsing bayai dising ani kun gi March ta gi leiba asta covid la chandorapade gi corridor asi athingba thamduna lakhibani Uparashtrapati M Venkaiah Naidu na Bengaluru da nimit humni chathagadaba Bengaluru Tech Summit ngasi hawdok lagani hawdopage thoromas da Israel ge Pradhan Mantri Naftali Bennett amasung Australia ge Pradhan Mantri Scott Morrison virtual oina saruk yagani Karnataka Rajyapal Thawarchand Gehlot Kendra Railways Communications Electronics amasung IT Mantri Ashwini Vaishnaw amadi Bengaluru ge Mukhyamantri Basavaraj Bommai thoromas da saruk yagani thoromas da leiba kontradi lakpami oisingsu saruk yagadauri Khanusu thangba Bay of Bengal kha thangba Andhra Pradesh amasung awang thangba Tamil Nadu gi samudra khongban hayeng akan manong sugani haina Met Department na hairi Khanupok thangba Bay of Bengal da low pressure lebedi gi mafam sing asa nong tagani hairi Tamil Nadu mafam kya da red alert laukthokre hawkibe matam khara asda nong lepna chubedi gi rajya adu gi samudra khongban da leba jila singda ising isawgi awaba mayuk nuduna lakpani ngami sing samudra da nga phaba chatanab authority na khangan khre Loisilakpada COVID-19 ngakthokpa vaccine kapthokpa face mask upa phutaruk lamna leiba khutsamdi mai mit tarutana na thamba haiba achamba thong singa singang na chatpinaba amuk hananing singjari aroibada maroya pau amuk hana nimin ini chathagadaba maipuni thoi suba All India Presiding Officers Conference ngasidagi Himachal Pradesh ki konung Simla da haukre Manipur da COVID-19 ning nawa phabgi sangsa da maipudani panjaure Leiba ki oina COVID vaccine dose koti samga tarahom doi laung pumato hena kap kre amasung Bharat amasung New Zealand ge match ong ge 2020 cricket series ngastegi Jaipur da hauragani pauloi jare